ahanba maktada tabiriba khwai pumnamakpu taramna okchaba loinana ekai khumnaba utchabaga Dinesh Moirang Story Time gi maikaidagi ahanba khutha oina khudol tamjari Manipuri wari macha Eigi Ema. Eigi Emadi yelang kengoi yonbini yelang kengoi marakta pisak pikna lay aikhoigi yumsu. Perukki stambalna ikoi koina khazili aikhoigi ingkhol. Aikhoigi ingkhol gi akoi bada yumlonaba singna lay. Aigi angang oiringaigi punsida yumlonaba singa sakangna rakhide. Imana hai nangna chawraklaga khangangani yumlon kaironaba laitana ima ichada karamna hingani. Asumna haurakhi ima ichada yamna chikna. Aigi angang oibagi khangningba kaya imagi nausum isaina sumbiki. Aina chawraklaba matamda sakhangnari yumlonaba singa thengnari marup kaya angakpa taibang ama sakhangnabagi nungaiba marakta aina khangjarakhi aigi yum ingkhol sidi pisakpi. Aigi yumlonab singi taibanga ima ichagi taibanga yamna khenai. Imadi pumnamak asi hana khangkhibara. Madunara magi uina thotlaba perukki sambal manungda aina chawrakpa ngaikhiba. Aina chatli marup singi thek koiraba lairak konsangda mai asina laikhada yengladuna ching pat torel labuk lamhang kayabu mongpham olallaga. Chahi juk kayagi punsi chengjelda ngan thoirba marup singi mani muktana thallaba yum singa mitchanaba ngamde aigi sangbannaba atyagi mitlam thatliba makhoigi napal karaba phura dalal singi matoldu ai yengluba ngamde ai khangde makhoigi thek koiraba lambiduda aina chatlibadu isagi imi khone na dabra wangthoi chaukthoi na marol naina laikhraba marup singi yum kayagi marol naina tariba mamitani aina uba chatkibugum halakpadasu ai laikhada imai asi non thaduna halai. Aigi marup singdi chatli mamai adu wangna thangatuna harauna nok kheraduna. Makhogi minok adu aigi nakongda adum ninduna lay. Chap manaba lambida chatminnabada makhoina asuk nungaiba. Makhogi minok tu aina kayada kalakchaba. Aina halaklaga imada hek tami aigi khongchatki wari. Aina thengnarakibaching nomagi tawgodaba thawdada makalam jadrabi imana momon nokna nungsina tabi. Karigumbada wahi ama ani haibirakpasu yawi karigumbadasu karimata hairakte. Nomagi aigi marupki masing yam khalai. Aigi sanga asum pakthok sakthorei adubu aidi asum piksilakpagum tawi. Chatminnariba marup singi marakta isa khangna natraga khangdana tungda hekta chatlami. Ayhak imai asi lukthaduna marup singi mang thana natraga makhoigi punna mai wangna thangatuna chatchanabagi thauna kanana engondagi lauthokhrabano natraga isana manganjaribara ai haifam khangde. Masina anauba marup thengnabagi nungaiba marakta naitom tajabagi nungnangbadu phawli khayada awabagi masak. Aigi awaba asibu aigi pukchal chawrba marup singnadi ubiri chinglemlaba thajaba yaba marup ama oina. Marup singna hai marup nangse topi nangonda achikpagi ingthabagi matau ama yauri. Aikhoi nangi imung manung yumlai kairegi maramda khangningi. Nahakki yumda aikhoibu amukta pubiu. Marupna marupki yum khangba hauna sani aina makhoigi khangbagum adubu karamna la'angadagi makho aigi yumlai kairai makhoigi yamna khetnakraba aigi yum natte khangpoksang. Aigi sumang maktada leplag makhoina haigani kadaida laibagi nangi yum sibu marup kayada awabagi masang imana kayada ikai gadaba. Aina marup singda asita makhai marup aibu adu yauna khanbiganu
ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯄꯤꯕ ꯌꯥꯕ ꯌꯨꯝ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯩꯒꯤ ꯄꯥꯈꯨꯝꯗ ꯄꯦꯟꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯁꯤꯅ ꯑꯩꯕꯨ ꯇꯞꯊꯍꯟꯗꯦ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯏꯃꯥꯗ ꯇꯝꯕ ꯃꯇꯝꯗ ꯏꯃꯥꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯄꯣꯔꯝꯅ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯊꯜ ꯊꯜꯍꯟꯈꯤꯕ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡꯗꯨ ꯂꯥꯛꯂꯒ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯅꯧꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯨꯒꯅꯤ ꯏꯃꯥꯒꯤꯗꯃꯛ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯒ ꯂꯣꯏꯔꯦ ꯏꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯂꯩꯅꯅꯕ ꯏꯃꯥꯁꯨ ꯈꯪꯏ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯊꯣꯜ ꯀꯌꯥꯒꯤ ꯐꯨꯔꯥ ꯗꯂꯥꯜ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯥꯁꯤꯡ ꯏꯃꯥ ꯉꯝꯅꯃꯛ ꯈꯪꯏ ꯑꯗꯨꯅ ꯑꯩꯒꯤ ꯋꯥ ꯃꯨꯟꯅ ꯇꯥꯔꯒ ꯏꯃꯥꯅ ꯑꯃꯨꯛꯇꯁꯨ ꯍꯥꯡꯗꯣꯛꯄ ꯎꯈꯤꯗ꯭ꯔꯕ ꯃꯜꯂꯕ ꯇꯥꯕꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯨꯊꯣꯔꯛꯏ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯑꯉꯧꯕ ꯏꯅꯐꯤ ꯑꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯆꯤꯡꯅꯔꯤꯕ ꯃꯔꯨꯞꯁꯤꯡ ꯂꯥꯛꯂꯕꯗ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯈꯛꯇꯅ ꯃꯔꯨꯞꯁꯤꯡꯕꯨ ꯑꯣꯛꯄꯗꯨ ꯑꯩꯅ ꯄꯦꯟꯖꯔꯝꯗꯦ ꯈꯨꯠ ꯇꯨꯡꯕꯨꯟꯅꯅ ꯑꯩ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯆꯞ ꯆꯞ ꯂꯦꯞꯂꯝꯃꯤ ꯃꯪꯒꯣꯟꯗ ꯁꯨꯃꯥꯡꯗ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯃꯆꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯩꯅ ꯈꯜꯂꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯒꯤ ꯏꯀꯥꯏꯕ ꯑꯩꯒꯤ ꯑꯋꯥꯕ ꯏꯊꯟꯇꯒꯤ ꯄꯤꯛꯂꯕ ꯄꯨꯛꯆꯦꯜ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯕꯨ ꯑꯉꯛꯄ ꯐꯪꯅ ꯊꯥꯒꯠꯄꯤꯔꯩ ꯊꯣꯏꯗꯣꯛꯅ ꯏꯃꯥꯕꯨ ꯎꯖꯕꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯃꯈꯣꯏꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯪꯁꯦ ꯏꯪꯈ꯭ꯔꯦꯗ ꯏꯃꯥ ꯅꯪꯁꯦ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯂꯣꯟꯅꯕꯗ ꯏꯃꯥ ꯅꯪ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯪꯂꯨꯗ꯭ꯔꯦꯗꯣ ꯁꯥꯒꯔ ꯍꯥꯏꯕꯗꯨ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯅꯪꯒꯤ ꯃꯐꯝꯁꯤꯃꯛꯅꯤ ꯏꯃꯥ ꯅꯍꯥꯛꯅ ꯂꯩꯔꯦꯝꯕꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯃꯃꯣꯟꯇꯃꯛ ꯅꯣꯛꯏ ꯃꯔꯨꯞꯁꯤꯡꯅ ꯍꯜꯂꯝꯗꯥꯏꯗ ꯈꯨꯗꯣꯜ ꯇꯝꯈꯤ ꯏꯃꯥꯅ ꯌꯦꯂꯥꯡ ꯃꯀꯥ ꯑꯃꯃꯝ ꯀꯦꯡꯉꯣꯏ ꯃꯅꯥ ꯑꯃꯃꯝ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯆꯠꯈꯤ ꯄꯦꯟꯖꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯂ ꯅꯣꯛꯂꯗꯨꯅ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯩ ꯌꯨꯝꯂꯩ ꯀꯩꯔꯩꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯋꯥꯔꯔꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯃꯔꯨꯞꯁꯤꯡ ꯂꯥꯛꯄ ꯍꯦꯟꯒꯠꯂꯛꯏ ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯥꯒꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯑꯃ ꯐꯪꯖꯔꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯄꯣꯛꯀꯤꯗꯃꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯦ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯗ ꯈꯨꯗꯣꯜ ꯀꯌా ꯇꯧꯔꯝꯃꯤ ꯈꯨꯗꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯃꯥꯅ ꯏꯉꯛ ꯉꯛꯆꯈꯤꯕꯗꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯀꯦꯛꯇꯁꯀꯤ ꯆꯥꯔꯥꯁꯤꯡ ꯑꯗꯨꯅꯤ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯏꯪꯈꯣꯜ ꯀꯣꯏꯕ ꯄꯥꯝꯖꯕ ꯏꯃꯥꯒꯤꯗꯃꯛ ꯑꯈꯟꯅꯅ ꯄꯨꯔꯛꯄꯅꯤ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯂꯥꯛꯄ ꯑꯇꯥꯡꯕ ꯆꯥꯔꯥꯁꯤꯡꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯏꯃꯥꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯏꯃꯥꯒꯤ ꯐꯔꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯏꯃꯥꯒꯤ ꯊꯨꯝꯂꯕ ꯈꯨꯠꯅ ꯊꯥꯕꯗ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯁꯍꯧ ꯐꯅ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯂꯩ ꯁꯥꯠꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯏꯃꯥꯒꯤ ꯏꯪꯈꯣꯜꯁꯤ ꯀꯌꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕꯒꯦ ꯃꯔꯨꯞꯁꯤꯡꯒꯤ ꯇꯥꯡꯂꯕ ꯈꯨꯗꯣꯜ ꯀꯦꯛꯇꯁ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯤ ꯏꯃꯥꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯐꯩꯗꯣꯝ ꯁꯦꯝꯂꯗꯨꯅ ꯊꯋꯥꯏ ꯆꯪꯅ ꯑꯩꯅ ꯏꯁꯤꯡ ꯆꯥꯏ ꯃꯔꯨꯞꯁꯤꯡꯒꯤ ꯊꯥꯖꯕ ꯄꯨꯔꯗꯨꯅ ꯁꯥꯠꯂꯛꯀꯗꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯦꯛꯇꯁꯁꯤꯡ ꯑꯗꯨ ꯁꯍꯧ ꯐꯅ ꯍꯧꯒꯠꯂꯛꯏ ꯁꯍꯧ ꯐꯅ ꯍꯧꯒꯠꯂꯛꯂꯤꯕ ꯀꯦꯛꯇꯁꯁꯤꯡꯗꯨ ꯎꯕꯗ ꯃꯌꯥꯏ ꯀꯥꯖꯔꯤ ꯃꯔꯨꯞꯁꯤꯡ ꯀꯦꯛꯇꯁꯁꯤꯡ ꯑꯁꯤꯅ ꯂꯦꯞ ꯌꯧꯅ ꯋꯥꯡꯂꯛꯄꯗ ꯁꯥꯔꯦꯞ ꯐꯥꯒꯅꯤ ꯃꯇꯝꯗꯨꯗꯅꯤ ꯂꯩ ꯁꯥꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯜꯅ ꯃꯄꯨꯡ ꯐꯥꯒꯗꯕ ꯃꯤꯀꯨꯞꯇꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤꯕ ꯃꯔꯨꯞꯁꯤꯡꯅ ꯍꯪꯂꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯝꯗ ꯏꯃꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯄꯁꯤꯗ ꯃꯔꯨꯞꯀꯤ ꯑꯄꯣꯛꯄꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗꯦ ꯏꯃꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯅ ꯂꯣꯠꯇꯨꯅ ꯊꯝꯃꯝꯕꯒꯨꯝ ꯏꯃꯥ ꯅꯪꯅ ꯏꯄꯥꯕꯨꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯃꯇꯤꯛ ꯂꯩꯕ ꯏꯄꯥꯗꯨ ꯑꯩꯈꯣꯏꯗ ꯁꯛꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒ ꯁꯛꯈꯪꯅꯖꯒꯦ ꯑꯩꯒꯤ ꯏꯃꯥ ꯇꯨꯃꯤꯟꯅ ꯂꯩ
momon tamang nokpi ima tuminna lay. Imagi tumin layba matawduda aingonda akiba ma poklaklami. Mikup kharadang tuminna layruraga imana marupsingda hairi nakhogi marupna karimakta haide natra. Marupsingna aingonda ingak ngakna yenglai. Maral layraba mi amagum ayhak tawpham khanglamde. Makhoina imada haiki. Haide aikhogi marupna ipagi maramdadi karimakta haide ima. Imana itap tapna hairi. Nakhogi marupu pokpadi nakhogi marupta hango. Machanabu mapa khangde haibra. Adubu ngasi makarigi taha gadagi. Noma natraga noma nakhoina khangninglebadu mahakna kuansanu numito imasu ngairi. Aigi marupsing makhoi masel amaga yengnei khangi. Aigi imagi wada. Aigi hanglaba maithongda makhoi masel wang hangnari. Adubu mikup kharadani mitik mirau khanglaba aigi marupsing imagi momon minokta yauksillatuna makhoigi maithongsindu hanagi momon minokta hanjillakki. Makhoina hai ipasu ipani. Adubu ima machagi mafamda ima nangi minungsidagi henbabu karino. Imabu phangzabda pumnamak phangzare. Numidaw aigi meng tharaklaba numitki mangalda maithong makalamna harau minoktam hanki aigi marupsing mayumda. Makhoigi harau minokna ninduna lehawi ima ichagi ingkolda yungi phalangda ahing chuppa. Aigi ipa asuk kuibase nongmata khalludi aidi ipagi wakhal. Aina hek taibang mirol tarakpadagi imana aigidi pumnamak oiduna lairami. Haujiksu oidi. Adubu asuk kuibase kayada chaurba wahang ama ima ichagi marakta lairamliba. Aini imada hangi imabu lukrabira. Imana aibu nungsina yenglai. Pikte pikliba angangda yengbugum. Aduga tapna mamit usinki. Imagi maithongdu yamna chokthana ui. Aigi khangningbadi haurakpada ngairi. Ahingdu haurakpada ngairi. Adubu imadi tumkhre. Ayukta khangle ima masa ngamdre. Aigi marup khara laklami uina leiramde. Imabu thuna phaglaknaba taibang mapuda thawni jaraga hankare. Kektaksing sarep pharakle. Aigi marup singdi lakhidare. Lai salakadaba matam makhoi khanglamgani. Adubu aigi imadi asum sondharakli. Aigi marup singna tharakpani haiduna maiba kaya doctor kaya lai. Imagi layongdi leppangamlamde. Ahingdu thengli imana mangum hagum ngangba tabadagi ai khangprek khangnami kapthoi. Imagi makhong noina ai tumluramali. Yamna sona imana hai. Nangi nama lukrabi natte. Adubu namana laibak thibana lukrabi gum lairi. Mapa laijaba singa mapa laijadaba singa anigi khenaba khangu. Khenaba adugi lauksingi maira samkhattuna nasagi lambi thiyo. Nangi lambida nangbu pokpana ngaiduna lairi. Imabu pothahallu. Madudagi joyrolgum karigum aina angang oiningada toina takraba naksum isaidu matat saglai. Kuntak loraba chahi tariki kangkhulda chawrpa mayolni nangse imagi. Thainagi numidawrom amada imabu angaw picture. Hongan biki isagi thawaina nungsitta paiduna lay. Aduga khongammilay oina salakpan. Ayuki usek singi makholga imagi khonjelga amat oisinki. Sana hingba machuna lissillaktuna imagi maida tari. Khongammilaygum kayada ningthirabano aigi ima. Aina kauzay ima nongale mikap thoklo. Yengo ayuki inglaba mangalna imagi maida yairibase. Aigi ima mamitapna pangthorai hairai. Kaya da ingkraba mangalna mamitapna usinki solai. Inghalu yalang kengoy gilamdamni inghalu.
Kanagum amana kangsing singkhatpagum ai phamlambadagi phuk haugali. Aine imungdagi thorakpada uri. Tangang laba numit ki mangalda tumlaba cactus singda liklagi luhup uptuna napal kana hauriba cactus sing. Adugumlaba cactus sing adugi makhongda leiri yamna nonjana imagi yelang kengoi singna ikhui khuina. Yelang kengoi da natte imagi ui na tholaba peruk ki sambal singdu ngamna makhui thari mapam khradana pungkang kangkre. Masidi kari matawno asuk waba asuk ikaiba adudi ai kaida ugani. Kwai pumnamakpu Dinesh Moirang Story Time gi maikaidagi amuk hana thagatpa phongdokchari. Athuba matamda mayamgidamakta khudol tamjarke ngasigi oinadi mayamdagi kainanaba yathang nijari pinabirasi.